ꯄꯥꯎꯅꯧꯆꯔꯦ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯦ ꯆꯩꯔꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯔꯤꯁꯨꯕ ꯑꯣꯏꯅ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯈ꯭ꯔꯦ ꯄꯦꯇ꯭ꯔꯣꯜꯗ ꯂꯨꯄꯥ 2.6 ꯑꯃꯗꯤ ꯗꯤꯖꯜꯗ ꯂꯨꯄꯥ 2.8 ꯍꯦꯟꯒꯠꯈ꯭ꯔꯦ नौना अमुक थाउगी ममल हेंगलक्पा अशिना मियाम कोक्ता खुद हामनख्रे नौमदा चंगदब यादबा पोट चैसिंगी ममल का हेने हेंगलक्पा याबगे अकीबसु लेनरे थाउगी ममल हेंगलक्पा अशिना पोट चै पुथोक पुशिन तौबदा सेल चंगबगे चांग हेंगलक्पना नौमदा चंगदब यादबा पोट चैसिंगी ममल असे हेंगलक्पने हेना ngaklibadi tha asige manungda ahanba oina barrel crude ke mamal chada mangagi changda takhiduna barrel amada $100 chamgi makada laikrabaso leibak asigi oinadi thaugi mamal hengalakliba asine thaugi mamal marishubu oina hengalakpa ashina maram oirga manipurda petrolgi mamal liter amada lupa 108.9 ki changda yaure aduga dieselgi oina liter amada lupa 32.9 gi changda yaure hauzik bisnupur district ki oina petrol liter amada lupa 108.9 Chandel district ki oina lupa 108.28 Churachandpur district ki oina lupa 108.23 Imphal East district ki oina lupa 103.83 Kakching district ki oina lupa 103.13 Sanapati district ki oina lupa 103.8 Tamenglong district ki oina lupa 109.9 Thoubal district ki oina lupa 103.0 Urkhul district ki oina lupa 103.8 amade Imphal West district ki oina lupa 103.8 ki changda leire nakala maramda diesel gi oina shu mamal hengalakkiba asena maram oiraga diesel liter amada lupa 34.9 Chandel district ki oina lupa 34.9 Churachandpur district ki oina lupa 34.9 Imphal East district ki oina lupa 34.9 Kakching district ki oina lupa 34.9 Sanapati district ki oina lupa 34.3 Tamenglong district ki oina lupa 34.2 Thoubal district ki oina lupa 34.8 Urkhul district ki oina lupa 34.2 amade Imphal West district ki oina lupa 34.3 ki changda leire haire